Lakhipur Online Putoksaba October ki tang kuntra mathoi Irai numit ki Khomjinba Pao tabirasi Ahanbada Maroi Pao Ngasi Lebak Sinba Thungna National Unity Day Rashtriya Ekata Divas Pangthoknari Assamda thuba matamda Nipan Suba Pay Commission semlagani Barak Valley Meitei Convention gi Lakhinagar Unit semkhre Kendra ki Mantri Srimati Sabitri Thakur Jiribamda lakadori Bina Lakshmi Neprambo International Peace Bureau IPB gi Vice President khalakre Bahrain da pangthokpa Asian Youth Games ta Manipur ki boxer Lanchenba lupa ki takaman laurakre amasung ICC nupi gi World Cup cricket ta Australia bu maithianduna Bharat final da khongthangjenkre Hauzik mapungoi ba pauta birase Ngasi October ki tang kuntra mathoi numidasi Iron Man of India haina khangnaba Bharat ki ningtam ihoda choba thodang lobiramba luchingba Sardar Vallabhbhai Patel ki mapok kumon ga mari lenana ngasi asi lebak sinba thungna National Unity Day Rashtriya Ekata Divas haina pangthoknare Bharat pu amatta oina punsinbada Sardar Patel na lokhiba thodang adu ningsingba kaloinana mahaki maphamda ikai khumnaba utpana numidasigi maroiba pandamni Ngasi mahaki chamagi yangkhei suba mapok kumon oibana numidasi hena maru oire handaki chahi gi thimna ek Bharat Atmanirbhar Bharat haibasine panbajai mahaki ningsing mitam oina Malem gi khwaidagi wangba statue meter chamaga marfuni thoi wangba Statue of Unity Gujarat ta saduna thamle Stay informed with Lakhipur Online. Rajya Sida Nipan Suba Pay Commission Semlagani Masina Rajya ki Karmachari Singna Kendra Sarkar ki Karmachari Singa Chap Manaba Thakta Salary Amasung Atay Kudong Chaba Sing Panglagani Haina Lok Sabha Bhabanda Ayushman Assam Mukhyamantri Lok Sabha Arogya Yojana Hudokpagi Tharomda Wangang Laduna Mukhyamantri Dr. Himanta Biswa Sarmana Waphamasi Phongdokhibani Pay Commission Sembagi Matangda Karmachari Lup Singgi Wakhalon Leiragadi Numit 15 gi manungda Rajya ki Chief Secretary gi mafamda warol pisalaknaba Mukhyamantri na khangankre panbayai handakta Kendra gi lengakna Central Government Employees singi Nipan Suba Pay Commission semkhre Mukhyamantri na Rajya sigi employees singnasu Kendra Sarkar na lauthokiba numitagi hauduna kudongchaba adu phangba ngamnanaba honari haikhe Kare notun Pay Commission itimodhye ghoshona korise joakali Kendriya Sarkare notun Pay Commission notify korise Ahomoto আমি খুব সোনকালে দৰমহা আয়োগ গঠন কৰিম যাতে ৰাজ্যৰ কৰ্মচাৰীসকলে কেন্দ্ৰীয় চৰকাৰে ঘোষণা কৰা দিনৰ পৰাই আমি যাতে পে কমিশনৰ সুবিধা পাব পাৰো আমি ইতিমধ্যে মই মুখ্য সচিবক যোৱা কালিয়ে কৈছো যে আমাৰ প্ৰিপাৰেচন কৰিবৰ কাৰণে মই কৰ্মচাৰীসকলকো অনুৰোধ কৰিম এসিএছৰ ইয়াত এছ'চিয়েচন আছে শিক্ষকৰো আছে কৰ্মচাৰীও আছে সকলোৱে আছে Amar Pay Commissioner Terms of Reference or Uporot, Apunalukor Jodi Kiba Poramokho ase, Amar Mukhya Sachibok Oha, 15 দিনৰ ভিতৰত আপোনালোকক দিবৰ কাৰণে অনুৰোধ কৰিম যাতে TOR Barak Valley Meitei Convention na Lakhinagar Youth Club ka kusamnaduna ngarang October ki tang kuntra sagol se nimita Lakhinagar Community Hall da Meitei Singi Samas Selthum amadi sanakhona bagi lamda chawkhatpa porakna bagi pandamda khananaina bagi mifama maphamkhre Barak Valley Meitei Convention ge advisor Konjengbam Ongbi Arunana mifama poiduna pangthokiba mifama duda Tawangbam Nogendra President Barak Valley Meitei Convention Maitan Kaisam Surjit Secretary Barak Valley Meitei Convention Naurem Anita President Lakhinagar Mairapaibi Amadi Konthaujam Prabhasini Social Activist na Dais Kilaiteng Oibiki Mifamna Kupna Khananaina raba matungda Lakhinagar gi oiba convention gi nupa amadi nupi gi unit semki nupa unit ki member sing di Khetrimaim Poirengan ba meitei Wai Thongom ba meitei El Linthoi ngam ba meitei K Rajesh Singha RK Mangalsana CH Loihan ba meitei H Anil L Jiten CH Raj meitei N Madhumongol K Nauba meitei L Yaikhomba meitei TS Lanthoi ba meitei amasung K Loyangan ba meitei ni nupi unit ki member singna
S Prabhasini Devi, N Anita Devi, K Prabhavati, K S Babita, L Madhavi, K Bilasini, K Ichan Devi, M Poringanbi, K Thaza, N Ichatombi, L Bebisana, K Lakhipriya, L Langlin Chanu, Amasung CH Linthoi Ngambi Chanu Bukhan Ki Haina, Barak Valley Meitei Convention Ki Secretary, Maitan Kaisam Surjit Ki Cherola Mata Khangalakli. Union Minister of State for Women and Child Development Srimati Sabitri Thakurna Jiribamda lakadaba asiga mari lenana ngarang DC office ki conference hall da DC Krishna Kumar na mayai tangbal lautana mifam ama pangthokre mifam da tongan ba scheme singi matang da khananaina ki amati Union Minister gi khongsat asi maipakpa khongsat ama ohenna bagi wafam DC na thamki mifam asida Jiribam gi makok thongba officer singna saruk jakhi Manipur gi maming lairaba indigenous scholar Aiba amasung peace activist Bina Lakshmi Neprambu International Peace Bureau IPB gi lisinganiga kunmanga dagina lisinganiga kunipan phawba gi oina Vice President khalakre IPB asi malem gi khwaidagi ariba Global Peace Organization amani Manipur Women Gun Survivors Network amasung Global Alliance for Disarmament and Peace ki founder director Bina Lakshmi Nepram Laibak asigi awang nokpok lamdam gi conflict zone singa mari leinaba amadi nupi singda thokpa chaitheng singi mayokta chahi kayamarom chumna kholaw lautuna laklabani 48 Battalion CRPF na sinduna Jiribam Higher Secondary School ki sanabungda Khelo India ki sarukama oina sai gi makha da pangthokpa Jiribam Football Tournament ki ngarang sanakiba Junior Boys Football Match sa Pebblestone International School na Cambridge English School bu goal ani suino da maithian kre senior category gi ahanba match sa Sonapur GPS bina Ramgaijang YC bu tie break ta taruk mari da maithian ke ani suba match sa Jiri College na Digli Club bu goal manga suino da thoike ahum suba match ta Sonapur GPS A na Namdailong YC bu goal mari suino da maithian ke madi mari suba match ta Kamranga Muslim YC na Lungraijang YC bu goal mari suino da maithian ke Kha Asia gi Barhen da pangthokpa ahum suba Asian Youth Games lisingani kun manga da Manipur gi chahi tara tereta suriba boxer Lanchen ba moibong khongbam na kilogram yankai gi kangrupta lupa ki takama laurakre mahagna semi final da Korea bu manga suino da maithi ba piraga final da changlakhibani final da Lanchen bana Kazakhstan gi Nurma Khan Jumagali gi makutta maithi hauraga silver medal adu phangkhibani sanaba sida Bharat ki youth boxer singna sanagi takaman ahum lupa gi takaman ama amasung senjeng gi takaman ama laurakhe Bharat ki Khushi Chan Ahan Sharma amadi Chandrika Boresi Pujarina sana gi takaman amamam Lanchen ba moibung khongbam na lupa gi takaman ama aduga Anand Desmukh na senjeng gi takaman ama laurakhe Lanchen bana lakadori balisingani ga kuntaruk ki Youth Olympics ta sana gi takaman phangnana bagi pandam thamli haina phongdokhe ICC Nupi gi World Cup Cricket lisingani ga kunmanga gi ani suba semi final da Bharat ki Nupi team na Australia gi Nupi team bu wicket manga da maithian kre Nabi Mumbai gi Dr. DY Patel Sports Academy gi sanabung da ngarang Australia na ahan bada batting tawduna run chahum ga kuntra mapan gi achouba pandama mathamlam ki adubu Bharat na yamna ningthina sanaduna ball mapan wal ingai dana makoi gi pandama du phangpangam ki lakliba numaijing numit November gi tang ani da pangthok da final da Bharat na South Africa ka mayok na ragani Nungairaba pau yoga acupressure amadi physiotherapy gi matingna atom gi khwang na ba khud haigat pa yadaba khu tangda na ba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laingana bagi tamak ngasimak lengsin biragu Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari Mobile number 8638 078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari
Admission open July listing ani kunmanga session gi damakta UGC na recognize tawraba thataru ki oiba paramedical certificate course kaya gi damak mingchan ba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang kunthra gi manungda mingchan biba yaragani arts science natraga commerce 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdoksabani Silchar Rongpur Part 2 Rongpur Mitai Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbiragu akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu aroibada maruoiba pau amukhanna ngasi leibak sinba thungna National Unity Day Rashtriya Ekata Divas pangthoknari Assam da thuba matamda nipan suba pay commission semlagani Barak Valley Meitei Convention gi Lakhinagar unit semkhre Kendra gi Mantri Srimati Sabitri Thakur Jeribam da lakadori Bina Lakshmi Neprambo International Peace Bureau IPB gi Vice President khalakre Bahrain da pangthokpa Asian Youth Games ta Manipur gi boxer Lanchenba lupa gi takama laurakre amasung ICC Nupi gi World Cup Cricket ta Australia bu maithianduna Bharat final da khongthangjenkhre Lakhipur Online YouTube channel gi pau sanduk chaba ngasigi oinadi matang asida loijare